ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯀꯨꯏꯗ꯭ꯔꯤ ꯃꯍꯩ ꯃꯆꯥ ꯃꯁꯨꯁꯤꯡ ꯆꯥꯛꯀꯧꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯩ꯫ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯄꯣꯊꯥꯅꯗ꯭ꯔꯤ, ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯁꯪꯅꯗ꯭ꯔꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯆꯠ, ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯕ ꯍꯩꯕꯅ ꯍꯩꯕ, ꯌꯩꯕꯅ ꯌꯩꯕ ꯇꯧ, ꯑꯃꯨꯛ ꯇꯣꯏꯕ ꯈꯣꯏꯔꯦꯟ ꯃꯩꯁꯥ ꯄꯥꯏꯅꯔꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯞ ꯇꯧꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯂꯩ ꯃꯍꯟ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯂꯩꯍꯧ ꯍꯧꯈꯤ꯫ ꯑꯍꯤꯡ ꯁꯨꯞꯄ ꯆꯥꯎꯔꯦꯜꯅ ꯀꯟꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯌꯥꯝꯅꯗꯤ ꯐꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯈꯤ꯫ ꯑꯌꯨꯛꯅꯤ ꯆꯥꯎꯔꯦꯜ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯤꯟꯗꯕ ꯇꯧꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯅꯥꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯜꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯂꯩꯔꯤꯉꯩꯗꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯌꯥ ꯈꯪꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯃꯛꯅ ꯃꯌꯨꯝ ꯃꯩꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯋꯥꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯥꯞꯄ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ, ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯂꯩꯔꯝꯕ ꯏꯟꯁꯥꯡ ꯌꯦꯟꯗꯦꯝ ꯑꯗꯨꯃ ꯄꯧꯔꯞ ꯈꯥꯏꯔꯒ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯩ ꯃꯍꯜꯗꯨ ꯇꯞꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ, ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ꯫ "ꯑꯦ, ꯅꯪꯕꯨ ꯍꯧꯒꯠꯂꯛꯂꯕ꯭ꯔꯣ? ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯠꯇꯦ, ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ ꯅꯪꯕꯨ?" "ꯂꯥꯝꯗꯦꯗ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯆꯥꯛꯈꯨꯝ ꯆꯪꯂꯝꯂꯦꯗꯅ꯫ ꯆꯥꯛꯁꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒꯦꯅ ꯇꯧꯕ꯫ ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ?" "ꯂꯥꯝꯕꯒꯤ ꯅꯠꯇꯦꯗ, ꯊꯣꯡꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯌꯦꯟꯗꯦꯝ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯤ꯫ ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯀꯦꯅ ꯈꯜꯂꯤ꯫ ꯑꯗꯣ ꯅꯊꯟꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯊꯕꯛꯁꯤ ꯉꯁꯤ ꯂꯦꯞꯂꯣ ꯍꯥꯏꯔꯁꯨ ꯂꯦꯞꯂꯒꯦ." ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯕ, ꯅꯤꯡꯖꯕ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ꯫ "ꯀꯔꯤꯒꯤ ꯊꯕꯛ ꯂꯦꯞꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯦꯞꯂꯣꯏ꯫ ꯑꯩꯁꯨ ꯂꯧꯕꯨꯛ ꯆꯠꯀꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, "ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯥꯏꯍꯧ ꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯀꯔꯤꯒꯤ ꯂꯧꯕꯨꯛ ꯆꯠꯄꯅꯣ? ꯌꯥꯔꯣꯏ." "ꯍꯧꯖꯤꯛꯇꯤ ꯐꯔꯦꯗ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯈꯤꯔꯣꯏ꯫ ꯂꯩꯈꯥꯏ ꯇꯥꯅ ꯐꯕ ꯅꯠꯇ꯭ꯔꯦ꯫ ꯍꯣꯔꯦꯟꯅꯦ ꯑꯥꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ." "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦꯕ." "ꯅꯪꯕꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ." ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯤꯗ ꯑꯁꯨꯝ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯤ, ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ "ꯑꯩꯁꯨ ꯈꯪꯉꯤꯅ꯫ ꯑꯗꯣ ꯈꯪꯕꯅꯅꯤ ꯑꯩꯅ ꯍꯟꯗꯛ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯔꯤꯕ꯫ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯈꯔ ꯌꯥꯝꯅ ꯐꯪꯒꯗꯧ ꯃꯥꯜꯂꯤ꯫ ꯃꯄꯨ ꯑꯗꯨꯅꯕꯨ ꯂꯣꯏꯅ ꯁꯨꯅꯕ ꯄꯤꯕꯤꯔꯛꯂꯕꯗꯤ ꯇꯥꯗ ꯇꯣꯃꯥꯂꯨꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯑꯗꯨꯁꯨ ꯈꯔꯗꯤ ꯁꯤꯡꯒꯠꯀꯦ ꯈꯜꯂꯤ꯫ ꯉꯔꯥꯡꯁꯨ ꯂꯝꯕꯤꯗ ꯃꯥꯃꯤ ꯕꯨꯍꯜ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯦꯟꯗꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯥ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ." ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯔꯦꯜꯅ, "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ, ꯑꯗꯨꯛ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ." "ꯁꯥꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯁꯥꯗꯣꯏꯅꯣ? ꯇꯦꯛ ꯇꯦꯛ ꯏꯟꯈꯠꯄꯗ ꯃꯥꯃꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯝꯕ ꯅꯠꯇ꯭ꯔꯦ꯫ ꯏꯆꯥ ꯑꯇꯣꯝꯕꯤꯗꯣ ꯃꯍꯥꯛ ꯂꯨꯍꯣꯡꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯅꯤ꯫ ꯆꯍꯤꯕꯨ ꯐꯥꯗꯧꯔꯝꯂꯅꯤ꯫ ꯄꯨꯕꯨ ꯄꯨꯁꯤꯜꯂꯨꯔꯕꯗꯤ ꯍꯦꯛꯇ ꯁꯤꯡꯀꯠꯄ ꯏꯟꯈꯠꯄ ꯉꯝꯗꯕ ꯖꯥꯠꯅꯤꯀꯣ." "ꯉꯝꯅꯤꯗ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯒꯅꯤ꯫ ꯐꯔꯦꯁꯦ, ꯁꯤꯅ ꯁꯤꯅꯤ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯅꯤ꯫ ꯅꯪꯅ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯨꯔꯣ꯫ ꯑꯩꯅ ꯆꯥꯛꯁꯤ ꯐꯠ ꯂꯣꯏꯁꯤꯜꯂꯛꯂꯒꯦ." "ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ, ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯏꯊꯔꯨꯒꯦ꯫ ꯑꯩꯁꯨ ꯂꯧꯕꯨꯛ ꯆꯠꯇꯧꯔꯤꯕꯅꯤ." "ꯃꯃꯥ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯕ ꯌꯥꯗꯦꯗ꯫ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯏꯔꯨꯖꯗꯧꯔꯤꯅꯣ?" "ꯑꯩ ꯐꯔꯦ ꯃꯤ, ꯂꯧꯕꯨꯛ ꯆꯠꯇꯕ ꯌꯥꯗꯕꯅꯦꯕ꯫ ꯈꯨꯔꯥ ꯇꯣꯅꯨꯒꯤ ꯀꯨꯝꯒꯗꯕꯅꯤ꯫ ꯅꯍꯥꯟꯅ ꯂꯧꯈꯥꯎ ꯁꯦꯟꯁꯨ ꯂꯧꯁꯤꯜꯂꯨꯔꯦ." "ꯑꯇꯣꯞꯄꯅꯤꯗ, ꯃꯤꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯈꯤꯅꯤ꯫ ꯂꯥꯏꯔꯕꯁꯨ ꯃꯤꯅꯗꯤ ꯋꯥ ꯉꯥꯡꯍꯟꯅꯤꯡꯗꯦ꯫ ꯍꯣꯔꯦꯟ ꯌꯧꯕꯒꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕꯗ ꯏꯁꯥꯒ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯒꯦ." "ꯑꯩꯗꯤ ꯅꯪ ꯆꯠꯍꯟꯅꯤꯡꯗꯦꯗ꯫ ꯃꯥꯒꯤ ꯂꯧꯈꯥꯎ ꯁꯦꯜꯕꯨ ꯀꯌꯥ ꯑꯣꯏꯅꯤꯒꯦ? ꯑꯃꯨꯛ ꯍꯜꯂꯒ ꯂꯣꯏꯔꯦ."
ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯍꯥꯟꯃꯨꯛ ꯁꯦꯜ ꯆꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯅꯗꯨꯅ ꯂꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯨꯝꯅ ꯇꯔꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯑꯩꯅꯁꯨ ꯈꯨꯔꯥ ꯇꯣꯅꯨꯗ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯤꯇ ꯂꯧꯒꯦꯅꯁꯨ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯜ ꯂꯧꯗꯣꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯕꯁꯤꯗꯤ ꯏꯆꯥ ꯑꯍꯨꯝꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯀꯦꯗꯅ ꯈꯜꯂꯤꯕ ꯏꯆꯥꯁꯤꯡꯒꯤ ꯗꯈꯤꯅꯥꯒꯤꯗꯃꯛ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯗꯣꯏꯕ ꯀꯔꯤꯒꯤ ꯄꯨꯗꯧꯔꯤꯕꯅꯣ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯡꯅ ꯄꯥꯝꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯥꯞꯀꯅꯤ ꯃꯈꯣꯏ ꯄꯥꯝꯃꯣ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯖꯥꯎꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯁꯩ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯖꯔꯦꯀꯣ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯋꯥꯏꯊꯣꯡꯂꯨꯕꯗꯒꯤ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯨ ꯃꯛꯁꯤꯟꯈꯤꯕꯅꯤꯀꯣ ꯂꯩꯃꯍꯜ ꯅꯪ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨꯀꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯂꯧꯐꯝꯗꯅꯤ ꯂꯩꯃꯍꯜ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯂꯧꯕꯨꯛꯇ ꯆꯠꯂꯤ ꯑꯃꯔꯣꯝꯗ ꯃꯁꯤꯅꯁꯨ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯂꯧꯕꯨꯛꯄꯨ ꯌꯧꯈ꯭ꯔꯕꯗꯤ ꯂꯧ ꯁꯨꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯕꯗ ꯑꯅꯥꯕꯗꯤ ꯍꯥꯏꯔꯨꯅꯨ ꯀꯅꯥꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯐꯝꯒ ꯂꯣꯏꯅ ꯀꯥꯎꯕ ꯆꯠꯂꯤ ꯑꯗꯨꯅꯕꯨ ꯆꯠꯂꯤꯕꯅꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯍꯧ ꯍꯧꯋꯤ ꯀꯥꯏꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯥꯎꯔꯦꯜꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤꯗ ꯀꯝꯗꯧꯔꯤꯅꯣ ꯑꯩꯅꯗꯤ ꯅꯪ ꯉꯁꯤ ꯂꯥꯛꯄ ꯉꯝꯃꯣꯏꯗꯣꯏ ꯃꯥꯜꯂꯦꯅ ꯃꯈꯣꯏꯗꯒ ꯍꯥꯏꯔꯤꯅꯦ ꯅꯥꯔꯤꯕ ꯅꯠꯇ꯭ꯔ ꯅꯪꯕꯨ ꯉꯔꯥꯡ ꯅꯣꯡ ꯈꯖꯤꯛ ꯆꯣꯠꯈꯤꯕꯗꯣ ꯃꯗꯨꯗ ꯌꯨꯝ ꯌꯧꯔꯒ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯍꯦꯛꯇ ꯇꯧꯔꯛꯄꯩ ꯋꯥꯅꯤꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯀꯥ ꯍꯦꯟꯅ ꯁꯣꯠꯄꯃꯛꯇꯤ ꯑꯣꯏꯈꯤꯗꯕꯅꯤꯗ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯃꯥꯒꯤ ꯂꯧꯐꯝ ꯑꯁꯤꯅꯒ ꯀꯨꯠꯄꯒꯤ ꯏꯁꯤꯡꯒ ꯂꯩꯔꯦ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯣ ꯏꯁꯤꯡ ꯂꯩꯔꯦꯗꯅ ꯃꯃꯨꯟ ꯐꯥꯔꯕ ꯐꯧ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯈꯤꯗ꯭ꯔꯣ ꯈꯥꯎꯕ ꯌꯩꯕ ꯌꯥꯔꯕꯅꯤ ꯇꯧ ꯇꯥꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤꯁꯦ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕ ꯁꯣꯝꯗ ꯊꯥꯡꯒꯠꯂꯒ ꯌꯩꯕ ꯌꯥꯅꯤ ꯑꯁꯣꯝꯗꯤ ꯄꯨꯡꯀꯥꯡ ꯀꯪꯕꯅꯤ ꯉꯁꯤ ꯍꯥꯏꯔꯦ ꯅꯨꯡꯁꯥꯅ ꯃꯩꯕꯨꯜ ꯊꯣꯛꯇꯧꯔꯤ ꯑꯗꯨꯗꯤ ꯍꯧꯔꯁꯤꯅꯦꯁꯦ ꯑꯣ ꯍꯧꯔꯁꯦ ꯋꯥꯔꯤ ꯁꯥꯗꯅ ꯐꯠ ꯇꯧꯊꯣꯛꯄ ꯉꯟꯅ ꯍꯦꯛ ꯂꯣꯏꯊꯣꯛꯄ ꯑꯗꯨꯒ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯒ ꯂꯩꯔꯨꯕ ꯁꯤꯅꯤ ꯑꯩꯒꯤ ꯋꯥꯕꯨ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯃꯍꯩ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯂꯧꯐꯝꯗ ꯀꯨꯝꯊꯅꯔꯦ ꯄꯨꯟꯅ ꯃꯈꯣꯏ ꯃꯉꯥꯅꯤ ꯃꯈꯣꯏ ꯃꯉꯥꯅ ꯁꯪꯒꯝ ꯑꯃ ꯈꯥꯎꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯤ ꯊꯕꯛ ꯐꯕꯤ ꯉꯥꯛꯇꯅꯤ ꯃꯈꯣꯡ ꯌꯥꯡꯉꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯊꯨꯏ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯄꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯇꯦ ꯑꯃꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯀꯅꯤ ꯃꯥꯅ ꯍꯧꯗꯣꯔꯛꯄ ꯋꯥ ꯑꯗꯨꯅ ꯃꯔꯤ ꯍꯦꯛꯇ ꯁꯝꯊꯈꯤꯅꯤ ꯀꯗꯥꯏ ꯌꯧꯅ ꯁꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯋꯥꯐꯝ ꯑꯃꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯁꯥꯟꯅꯗꯕ ꯋꯥꯔꯤ ꯃꯈꯜꯕꯨ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯗꯤ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯏ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯨꯄꯤꯅ ꯎꯄꯨ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯤ ꯁꯦꯜꯅꯒ ꯁꯦꯜ ꯂꯩꯇꯕꯁꯤꯗ ꯅꯆꯥ ꯅꯨꯄꯤ ꯃꯊꯟꯇꯕꯨ ꯀꯩꯅꯣ ꯃꯥꯅ ꯍꯥꯞꯄꯣ ꯍꯥꯏꯔꯤꯗꯣ ꯀꯣꯛ ꯍꯥꯞꯄꯤꯈꯣ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯎꯄꯨ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯃꯃꯜ ꯌꯧꯔꯝꯒꯅꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯐꯤꯕꯝꯅꯦ ꯇꯁꯦꯡꯅꯅꯦ ꯑꯩ ꯀꯣꯛꯁꯤ ꯃꯊꯥ ꯁꯥꯏ ꯃꯍꯩ ꯄꯦꯝꯃ ꯑꯗꯨꯒꯤꯕꯨ ꯄꯨꯕ꯭ꯔꯥ ꯂꯪꯕ꯭ꯔꯥ ꯀꯣꯛ ꯇꯧ ꯆꯍꯤ ꯑꯃꯒꯤꯅꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯇꯧꯕꯤꯈꯣ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯕꯗꯤ ꯇꯧꯔꯅꯤ ꯑꯗꯨꯗ ꯑꯩꯅ ꯋꯥꯗꯣꯏꯕ ꯃꯃꯥ ꯑꯩꯅ ꯋꯥꯗꯣꯏꯕꯁꯤꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯄꯣꯟꯇꯦ ꯑꯗꯒꯤ ꯏꯁꯨ ꯑꯅꯤꯗꯨꯒꯤꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏꯗꯣꯔꯤꯕ ꯅꯁꯨꯗꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯁꯤꯅꯤ ꯀꯩꯅꯣ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯣ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯒꯤꯅ ꯍꯤꯗꯥꯟꯅꯕꯒꯤ ꯂꯝꯖꯦꯜꯗ ꯑꯆꯧꯕ ꯇꯧꯅꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯅ ꯐꯤ ꯃꯇꯠ ꯑꯃ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯏꯆꯥ ꯑꯅꯤꯗꯨꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯆꯤꯝꯕꯥꯜ ꯊꯣꯡꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯨꯗꯣꯜ ꯄꯣꯠꯇꯤ ꯊꯣꯏꯗꯣꯛꯇꯦ ꯃꯕꯨꯡ ꯃꯧꯄꯥ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯁꯥꯕ ꯑꯗꯨꯕꯨ ꯊꯃꯣꯏ ꯅꯨꯡ ꯑꯃꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯈꯨꯗꯣꯜ ꯄꯣꯠꯀꯤ ꯂꯝꯖꯦꯜ ꯃꯤ ꯀꯧꯕꯅꯤꯅ ꯑꯍꯦꯟꯕ ꯐꯖꯕ ꯄꯥꯝꯃꯤꯗꯣ ꯑꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯗꯤ ꯉꯝꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯑꯆꯧꯕ ꯐꯖꯕ ꯉꯥꯛꯇ ꯈꯨꯗꯣꯜ ꯄꯣꯠ ꯇꯧꯔꯦꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗꯤ ꯍꯦꯛꯇ ꯇꯥꯏꯅꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ
ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯖꯕꯅꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯀꯔꯤꯅꯣꯗꯣ ꯇꯧꯕ ꯇꯥꯏ ꯑꯗꯣ ꯁꯦꯝꯗꯣꯛꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯗꯅ ꯆꯤꯝꯕꯥꯜ ꯊꯨꯡꯅ ꯍꯥꯏꯖꯕ ꯈꯛ ꯅꯠꯇꯅ ꯁꯦꯝꯗꯣꯛꯄ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛꯅ ꯉꯝꯂꯣꯏ ꯑꯩ ꯊꯥꯖꯗꯦ ꯇꯣꯝꯕꯤꯔꯩꯅ ꯂꯩꯃꯍꯜꯗ ꯅꯠꯇꯦ ꯂꯩꯃꯍꯜ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨꯅ ꯀꯔꯤ ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯤꯕ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯒ ꯍꯥꯏꯗ꯭ꯔꯤꯗꯩꯁꯦ ꯍꯩꯃ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯨꯗꯤ ꯆꯥꯛꯀꯧꯕꯗꯤ ꯀꯨꯏꯔꯝꯂꯔꯣꯏ ꯉꯁꯤ ꯀꯌꯥꯅꯤ ꯄꯥꯜꯂꯦ ꯃꯈꯨꯠꯇꯨ ꯊꯦꯛꯇꯨꯅ ꯍꯥꯏꯔꯤ ꯃꯤꯔꯥꯒꯤ 12 ꯄꯥꯜꯂꯤ ꯍꯥꯏꯕ ꯌꯥꯔꯦꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯨꯔꯣ ꯈꯔ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯏꯃꯥ ꯏꯄꯦꯝꯃ ꯅꯛꯁꯤꯟꯗ꯭ꯔꯁꯨ ꯍꯥꯏꯗꯧꯕ ꯑꯗꯨꯝ ꯂꯩꯔꯗꯨꯕꯣ ꯀꯣꯛ ꯍꯦꯛ ꯍꯥꯏꯕꯤꯔꯒꯦꯗꯤ ꯅꯣꯏꯕꯨ ꯈꯪꯗ꯭ꯔꯣ ꯃꯈꯣꯏꯁꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯗꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯄꯨꯃꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯒ ꯉꯟꯇꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯄꯗ ꯃꯈꯣꯏꯅ ꯍꯔꯥꯎꯕꯗ ꯂꯣꯏꯖꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯅꯧꯕꯤ ꯑꯣꯏꯔꯤꯀꯥꯟꯗ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯌꯧꯁꯤꯜꯂꯛꯄꯗ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯕꯨꯡ ꯅꯨꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯗ ꯌꯦꯡꯗꯧꯔꯤꯕ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯁꯨ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯍꯔꯥꯎꯖꯅꯅꯕ ꯉꯟꯅ ꯍꯦꯛ ꯍꯥꯏꯕꯤꯔꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥꯟ ꯍꯥꯏꯔꯨꯔꯦ ꯎꯄꯨ ꯍꯥꯞꯄꯣꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅꯤ ꯂꯩꯃꯍꯜꯁꯨ ꯇꯞꯅ ꯍꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯍꯥꯏꯔꯨꯅꯕ ꯇꯧꯔꯒꯦ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇꯅꯤꯅ ꯃꯐꯩ ꯅꯪꯒꯤꯗꯤ ꯂꯩꯃꯍꯜ ꯅꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯅꯤꯗꯣ ꯑꯍꯜꯗꯨꯗꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯀꯣꯛꯄꯨ ꯐꯅ ꯁꯥꯔꯝꯂꯅꯤ ꯅꯪꯗꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯀꯩꯅꯣꯗ ꯆꯥꯎꯔꯦꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤꯕꯁꯤꯗꯤ ꯀꯩꯗꯧꯕꯩ ꯀꯣꯛ ꯆꯥꯗꯣꯏꯅꯣ ꯁꯥꯔꯝꯂꯣꯏ ꯏꯕꯦꯝꯃ ꯈꯪꯉꯤꯗꯀꯣ ꯅꯪꯗꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯤ ꯃꯁꯥ ꯉꯝꯗ꯭ꯔꯁꯤꯐꯥꯎ ꯁꯦꯜꯒꯤ ꯈꯜꯂꯒ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯄꯛꯆꯔꯦ ꯍꯩꯃ ꯂꯩꯃꯍꯜꯅ ꯋꯥꯕꯒꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯗ ꯂꯩꯕꯒꯤ ꯈꯔ ꯆꯥꯗ ꯁꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯂꯛꯄ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯅ ꯇꯤꯜꯂꯒꯗꯧ ꯃꯇꯝꯗꯗꯤ ꯀꯣꯛ ꯇꯁꯦꯡꯅ ꯁꯥꯏ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯏꯅꯤꯡ ꯇꯧꯕ ꯉꯝꯗꯦ ꯏꯆꯥꯁꯤꯡꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯑꯗꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯏꯆꯦ ꯌꯦꯔꯥ ꯀꯩꯁꯨ ꯂꯩꯇꯕꯗꯨꯗ ꯅꯪꯅ ꯀꯣꯛ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯗ ꯅꯈꯣꯏꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯅ ꯇꯧꯕꯤꯅꯤ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯈꯣꯏꯅ ꯑꯉꯝꯕꯗꯣ ꯑꯗꯨꯝ ꯇꯧꯅꯤ ꯃꯁꯤꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨꯝ ꯊꯤꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯤ ꯂꯩꯃꯍꯜ ꯈꯨꯗꯣꯜꯄꯣꯠꯇꯤ ꯊꯣꯏꯗꯣꯛꯇꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯉꯝꯕ ꯀꯔꯤꯅꯣ ꯍꯦꯛ ꯍꯥꯞꯄꯤꯌꯨ ꯃꯔꯨꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯗꯨꯅꯤ ꯍꯣꯏꯁꯦ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯃꯃꯥꯡꯁꯤꯗ ꯂꯧ ꯈꯔꯕꯨ ꯃꯨꯟꯗꯅ ꯈꯥꯎꯕ ꯐꯪꯂꯤꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯤꯕꯅꯤ ꯃꯁꯤꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯃꯤꯟꯈꯠꯅꯕꯗꯤ ꯀꯣꯟꯅꯔꯅꯤꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯧ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯥꯎꯏ ꯑꯁꯨꯝꯅ ꯃꯤꯔꯥꯒꯤ 12 ꯄꯥꯟꯈ꯭ꯔꯦ ꯃꯊꯪ 24-25 ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯆꯌꯣꯜ ꯑꯃꯗ ꯉꯥꯏꯁꯤꯜꯂꯛꯂꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯒꯗꯕ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯍꯥꯏꯕꯕꯨ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯂꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯇꯥꯔꯦ ꯂꯩꯃꯍꯜ ꯑꯣꯏꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗꯨ ꯋꯥꯖꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯥꯎꯕꯤꯇꯣꯟ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯂꯥꯛꯂꯕꯅꯤ ꯏꯆꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯕꯅꯤ ꯊꯥꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯏꯃꯥ ꯅꯍꯥꯟꯈꯩ ꯀꯧ ꯍꯥꯏꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯩ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯏ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯂꯥꯛꯅꯔꯕꯅꯤ ꯈꯪꯉꯕ ꯑꯣ ꯁꯪꯗ ꯇꯧꯔꯤꯅꯦ ꯅꯕꯨꯡꯗꯨꯁꯨ ꯊꯕꯛ ꯀꯌꯥꯗ ꯂꯩꯈꯤꯕ ꯃꯥ ꯍꯜꯂꯛꯂꯒ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯍꯟꯒꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯗ ꯈꯨꯌꯧꯅꯔꯗꯧꯕ ꯏꯆꯥ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯇꯆꯧꯅ ꯑꯣꯏꯒꯦꯔꯥ ꯏꯃꯥꯅ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯂꯥꯛꯄꯤꯔꯗꯤ ꯌꯥꯔꯦ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯅꯤ ꯁꯦ ꯀꯔꯤꯅꯣ ꯂꯧꯁꯤꯜꯂꯣ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯩ ꯆꯥꯁꯤꯒꯦ ꯏꯃꯥ ꯀꯔꯤꯕꯨ ꯆꯥꯅꯤꯒꯦ ꯏꯁꯤꯡ ꯑꯣꯏꯅ ꯈꯖꯤꯛ ꯊꯛꯀꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯏꯅꯥꯎ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯕ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯀꯔꯤ ꯍꯥꯞꯄꯤꯗꯣꯏꯅꯣ ꯏꯃꯥ ꯀꯔꯤ ꯍꯥꯞꯄꯨ ꯍꯥꯏꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯗꯧꯔꯤꯕꯅꯤ ꯏꯅꯝꯃꯕꯨ ꯆꯥꯛꯀꯧꯕ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯅꯦ ꯆꯠꯂꯣꯏ ꯍꯥꯏꯒꯨꯝ ꯇꯧ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯊꯥ ꯑꯃ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯟꯗꯛꯇꯤ
masak thokpa posak amoy na hapiu ko adu boba kari posak noiba haiphet wakhal tawi thaza imung dagi leisna makhuta ising khuzai ma paidna thoklai aduga haire ima ising sida leire kadai madu bupi thazana leisna da yenglaga ina ima naibu ningol chakau bagi pau haiba la ini nang su sida phamo wari sase masegi wafam adu tabada leisna mabukning da haise ikoi gidi hosik phaw chakau bagi pau haiba lakne mi khoi gidi toida lakna kre ikoi maga pabunga dubu hosik phaw kai dawraga leibi sa kayam harawi ina ima da ise kari hapiyo haidino haidina khali wakhalga thokte kari hapan mana phani nang sumda khaludana leisna khumde thazana makha tare sanagi khudop ama oina haphala siraiba maduna pharoidra ina mama da muk thak onsinduna ima sanagi khudop ama oina hapiroi gidi tu kuning thausta sinaba yang hanglaga leirabani aigi khusasi haima sanagi khudop adudi pharak taroidrani nangwa kaida pharak taduino sakaubudi taruk ni da ngaira saba nang ki driver karigi nang da nige nu de ta saba yaw ko tuba haujikti sakau mayagi konsang su yam silamgani asi yani ba nang da nang draga migi akai boin het lo ai kai su haizaro magi bema nangi haibo haikrabdi sida tatpi sidi ba ko ai di happy da ba yaroi hari sini ko nang na khang da toini ma soi da lari ba mausin asidagi chakau bagi da khina na chai ni hin da ba yada bani adu khangna imana taw hoi khang le yari imana khangna tawrage ba hoine adu mai hayudana leisna makoi gi wari du taruraga mathanta mathamoi du nungai tre hoi mai hairam dana imung da phat changi phamung adu da tapna pham thaduna sauning ba amagi mawong da machani golama mi gi sagai du ongdu leikrai base kaw ba sa na moi ba kaidu lei haibani da khawangi mi punnamaki chakau bagi pau haiba loi lakna tre ai da mangai huji phaw lakjib isi ani ki su lakjib sa handaki ningol chakau basina aigi di punsi ki hanba ningol chakau boi tori bani ekhoi ma ga pabung ga I am sauning da mayum da kari thokli karama phibam da leiri haiba mahakna khangba natte amarom da mahakna sauri basisu chumda banate kum amagi amuktang thokpa kum haini numit asida buni sagai olabi ningol oibi singna yamna ikhau langna ngaijaba araiba makai kethaduna phazau phiro set chaduna mapam lamdamda chachagi haina ngaijari bani leimal na tapna mapuroi badahai si champutni si khara oina sasinsi pukto ihang hanglamlani ai injaraki haiduna khara illi amuka hai si amuka khariyam sasilo sauril su khara sasili leimal na mapuroi bada munna yengdaga isa singi sakau bugi pau haibasibu kamdau si haibuna makoi papo khangdrina tawrise haina satlaga isa sing adubu sakau bugi pau hairugi haina tawbani isa asina asum hek khangson sonduna tawribasini numit mangani da ngaisilake isa singdo makoi bu sakau bugi pau haiba lakta haidana ekoi bu khaurang na ngairamlani haina aigi anabasida khara thuna pharadi phagadabani masina maram oiraga tabak pumnamak yeithare chakau bu mamang asida sel khara talhauge haina tawbani are madoina sel tingi nate nang nangrang ta da manglemdagi laurui haiba senpham du kayani haiba askai su yamana tese wakhal duina nya nungai leina photna sida tanja sida migi maral amuk hina pusile tawrise khangdre nongdamba lairabada laisang baidu he oirida sigi wasya amta ngai ko isa singi sakau buki pau haibado ai oirasu ekte satlage isa singdu mabuk ning siramna niaba saurel tumina lei kumlakte mahakna harau masa singi manakta chakau bagi pau haige haina khanbani adubu ngamloi dawri lei mahalna kaino tumina leiribudubo ai noina satlaga hairurage mama tazayi kari haige sipo hoi phare nang noina satlage hairuro ho aduni dana aina bu satlabasu makoi pau na bu satlabasu iman tamana ba poni hai hita chatlage ado nang nasa singdane ai isa ngamde haibasi made hairamgunu ko makoi mathoi nungairoi hairoi da dubudi adugane makoina kari pamba kari sakau bugi khudol pottamo haibado nang phajana hanglam isa singya pamado amatta wattana ba ai hotake
ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯍꯥꯏꯔꯛꯂꯣꯏꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯋꯥꯈꯜ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯈꯔ ꯆꯥꯁꯤꯔꯥ ꯆꯥꯅꯤꯡꯗꯦ ꯆꯝꯐꯨꯠ ꯑꯁꯤꯅ ꯌꯥꯔꯤꯅꯦ ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛꯆꯔꯨꯔꯣ ꯈꯔꯗꯤ ꯆꯥꯁꯤꯗꯅ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯂꯨꯔꯣ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯜꯗꯒꯤ ꯇꯣꯝꯕꯤꯔꯩꯅ ꯀꯧꯔꯛꯏ ꯂꯩꯃꯍꯜ ꯑꯣ ꯂꯩꯃꯍꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ ꯑꯣ ꯂꯩꯃꯍꯜ ꯃꯁꯦ ꯇꯣꯝꯕꯤꯔꯩꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯃꯍꯜ ꯃꯄꯥꯟꯗ ꯊꯣꯛꯏ ꯏꯆꯦ ꯅꯪꯕꯨ ꯀꯝꯗꯧꯕꯅꯣ ꯉꯁꯤꯁꯨ ꯂꯦꯞꯄ ꯇꯥꯔꯤꯕ꯭ꯔꯣ ꯀꯝꯗꯧꯔꯦ ꯇꯞꯅ ꯈꯨꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯂꯦꯞꯂꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯏꯐ ꯐꯒꯠꯇꯦ ꯍꯣꯏꯗ ꯊꯕꯛꯄꯨ ꯀꯩꯅꯣ ꯀꯣꯟꯅ ꯑꯗꯨꯝ ꯁꯨꯗꯧ ꯂꯩꯔꯦ ꯑꯅꯥꯕꯗꯨꯗ ꯍꯥꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯧ ꯑꯗꯣ ꯅꯪꯕꯨ ꯈꯨꯔꯥ ꯇꯣꯅꯨꯗꯒꯤ ꯂꯧꯈꯥꯎꯁꯤꯜ ꯈꯔ ꯍꯥꯟꯅ ꯂꯧꯁꯤꯜꯂꯨꯏ ꯍꯥꯏꯕꯗꯥꯏꯅꯦ ꯂꯧꯁꯤꯜꯂꯨꯏ ꯈꯨꯂꯪ ꯑꯅꯤꯒꯤ ꯂꯧꯁꯤꯟꯕꯅꯤ ꯑꯃꯗꯤ ꯅꯍꯥꯟ ꯀꯨꯝꯈ꯭ꯔꯦ ꯉꯁꯤ ꯀꯨꯝꯅꯕꯗꯤ ꯆꯞ ꯆꯥꯒꯗꯕꯅꯤ ꯑꯩ ꯈꯨꯔꯥꯗꯣ ꯀꯣꯟꯅ ꯍꯥꯏꯅꯔꯒꯦ ꯍꯣꯏ ꯑꯗꯣ ꯅꯪ ꯌꯥꯎꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧ ꯄꯦꯡꯕꯗꯒꯤ ꯐꯣꯏꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤꯗꯣ ꯃꯥ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯑꯗꯨꯝ ꯌꯥꯎꯗꯧꯔꯕꯁꯤꯗꯤ ꯏꯆꯦ ꯐꯔꯦꯅꯦ ꯅꯆꯥꯁꯤꯡꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯄꯗꯨꯗꯤ ꯆꯠꯂꯨꯔꯕ꯭ꯔꯥ ꯀꯨꯏꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠ 5ꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯦ ꯆꯠꯇ꯭ꯔꯤ ꯏꯆꯦ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯅꯈꯣꯏꯕꯨ ꯀꯣꯛ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯌꯦꯡ ꯆꯠꯂꯒꯦ ꯇꯧꯕ ꯍꯩ ꯁꯣꯏꯗꯅ ꯆꯠꯂꯨꯀꯣ ꯅꯈꯣꯏ ꯁꯤꯗꯤꯌꯦꯕ ꯆꯠꯇꯧꯕ ꯑꯗꯨꯝ ꯂꯩꯔꯕꯗꯨꯗ ꯐꯔꯦ ꯅꯆꯦ ꯇꯣꯝꯕꯤ ꯍꯣꯏꯅ ꯑꯩꯕꯨ ꯉꯥꯏꯍꯧꯔꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯅ ꯂꯧꯕꯨꯛ ꯆꯠꯄ ꯍꯦꯛ ꯌꯥꯕꯒ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯆꯠꯂꯦꯀꯣ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯃꯍꯜꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯀꯔꯤꯅꯣ ꯇꯧꯁꯤꯜꯂꯦ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯦꯂꯩ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯅꯤꯡꯗ ꯂꯩꯃꯍꯜ ꯐꯤ ꯈꯔ ꯅꯣꯏꯊꯣꯛꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯍꯩꯃꯥ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯅ ꯃꯦꯂꯩꯅ ꯑꯃꯨꯛꯀ ꯍꯣꯏ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯩꯇ꯭ꯔꯕꯣ ꯑꯝꯇ ꯍꯩ ꯃꯅꯤꯡꯗ ꯂꯩꯅꯦ ꯃꯁꯤ ꯇꯥꯔꯗꯨꯅ ꯃꯅꯤꯡꯗ ꯁꯠꯊꯣꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯒꯦꯕ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯥꯎꯅꯨꯁꯦ ꯏꯃꯥꯗꯣ ꯍꯌꯦꯡ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯅꯤ ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤꯗꯤ ꯂꯣꯏꯅ ꯅꯍꯥꯟꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯁꯥꯎꯔꯅꯨ ꯁꯣꯝꯗꯅꯦ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯊꯕꯛꯅ ꯌꯥꯗꯕꯕꯨ ꯀꯩꯅꯣ ꯃꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕ ꯈꯪꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯆꯥ ꯅꯤꯉꯣꯜꯅ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯕ ꯍꯌꯦꯡꯅꯦ ꯏꯃꯥ ꯂꯥꯛꯂꯒꯦꯁꯦ ꯏꯃꯥ ꯂꯥꯛꯇ꯭ꯔꯕꯁꯨ ꯄꯥꯕꯨꯡ ꯂꯥꯛꯄ ꯌꯥꯏꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯃꯄꯥꯕꯨꯡ ꯅꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯅꯄꯥꯕꯨꯡ ꯊꯕꯛ ꯁꯨꯔꯤꯅ ꯃꯦꯂꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯄꯥꯕꯨꯡꯗꯨ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯟꯗꯦ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯃꯅꯤꯡ ꯇꯧꯏ ꯐꯃꯨꯡꯗꯅ ꯆꯥꯎꯔꯦꯜ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯏ ꯃꯦꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯏꯃꯥ ꯑꯗꯨꯒ ꯑꯩ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯅꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩ ꯀꯔꯤ ꯍꯥꯞꯄꯤꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯒꯦ ꯃꯗꯨꯗꯤ ꯅꯈꯣꯏꯗ ꯍꯥꯟꯅ ꯍꯪꯈꯤꯒꯦ ꯇꯧꯕꯅꯤꯅꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕ ꯍꯥꯏꯌꯣ ꯁꯨꯝꯗꯧꯕ ꯏꯃꯥ ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯊꯔꯣꯏ ꯃꯅꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯑꯕ ꯀꯩꯅꯣ ꯏꯃꯥ ꯌꯥꯝꯅ ꯉꯛꯄꯤꯒ ꯇꯧꯔꯤꯕꯗꯨꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯍꯣ ꯅꯈꯣꯏꯗ ꯂꯣꯏꯅ ꯄꯨꯊꯣꯛꯑꯣ ꯍꯥꯏꯗꯧ ꯅꯠꯇꯤꯌꯦ ꯁꯦꯜꯗꯣ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯇꯪꯈꯥꯏ ꯑꯃꯅ ꯏꯃꯥꯈꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯊꯔꯣꯏ ꯃꯅꯤꯡꯒꯤ ꯂꯤꯛꯇꯣ ꯁꯥꯔꯒ ꯏꯃꯥꯈꯣꯏꯅ ꯍꯥꯞꯀꯗꯕ ꯁꯣꯏꯕ ꯌꯥꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯁꯦꯜ ꯈꯔꯅ ꯍꯦꯛꯇ ꯌꯥꯒꯗꯧ ꯄꯣꯠꯁꯨ ꯅꯠꯇꯦ ꯃꯗꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯗꯧ ꯃꯥꯟꯗꯦꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯅꯆꯥꯏꯅ ꯁꯤꯃ ꯄꯥꯝꯃꯤꯅ ꯍꯥꯏꯕꯗ ꯍꯥꯞꯄ ꯉꯝꯅꯤ ꯉꯝꯃꯣꯏꯅ ꯃꯔꯣꯜ ꯂꯣꯜꯂꯤꯕꯁꯤꯕꯣ ꯃꯗꯨ ꯌꯥꯔꯣꯏ ꯏꯃꯥ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯏꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯅ ꯍꯥꯞꯄꯤꯒꯗꯕꯅꯤ
ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯌꯥꯏꯃꯅꯤ ꯍꯥꯏꯅꯩ ꯃꯆꯥ ꯌꯥꯏꯃꯁꯤ ꯃꯔꯩ ꯀꯜꯂꯤ ꯃꯗꯨꯃꯛ ꯃꯦꯂꯩꯗ ꯊꯣꯛꯏ ꯑꯣꯟꯊꯣꯛꯅ ꯁꯥꯔꯩ ꯀꯜꯂꯤ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯗꯨꯕꯣ ꯏꯃꯥ ꯈꯨꯝꯃꯣ ꯑꯩꯅ ꯍꯥꯏꯁꯤ ꯈꯨꯝꯃꯣ ꯕꯦꯝꯃ ꯅꯆꯦꯁꯨ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯩꯔꯤ ꯅꯊꯟꯇ ꯑꯣꯏꯔꯕꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯕꯕꯨ ꯏꯃꯥꯕꯨ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯈꯣꯏꯒꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯩꯒꯤꯗꯤ ꯁꯦꯜꯁꯨ ꯇꯪꯈꯥꯏ ꯑꯃ ꯍꯥꯎꯀꯦ ꯍꯥꯏꯔꯤꯗꯅ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤꯗꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕ ꯏꯆꯦ ꯑꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯔꯤꯕ ꯅꯥꯄꯜ ꯃꯈꯣꯏꯗꯒꯤ ꯆꯥꯡ ꯇꯥꯅ ꯂꯩꯕ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯄꯥꯝꯗꯣ ꯏꯅꯥ ꯀꯩꯔꯥ ꯈꯔ ꯈꯨꯜꯂꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯁꯤꯠꯇꯦ ꯑꯩꯕꯨꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯩꯅ ꯍꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧꯅꯤ ꯍꯥꯏ ꯅꯪꯁꯤ ꯐꯅ ꯁꯤꯡꯕꯣꯏꯅꯤꯡꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯅ ꯅꯪꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯊꯣꯛꯄ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯏꯍꯧꯅꯕꯤ ꯍꯧꯔꯛꯑꯅꯤ ꯂꯥꯏꯔꯒꯦꯔꯥ ꯂꯥꯏꯔꯔꯣꯏꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯅꯆꯥ ꯑꯩꯅ ꯑꯣꯡꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯍꯦꯟ ꯉꯥꯛꯇꯅꯤ ꯇꯥꯟꯅꯔꯤꯕ ꯀꯃꯥꯏꯅ ꯑꯩꯅ ꯃꯗꯨꯗ ꯂꯥꯏꯔꯕꯤ ꯁꯥꯗꯨꯅ ꯂꯩꯔꯨꯗꯣꯏꯅꯣ ꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯡꯒꯧ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯃꯄꯨꯜ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤ ꯑꯩꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯨꯊꯣꯛꯂꯕꯅꯤ ꯑꯋꯥꯠꯄ ꯇꯪꯈꯥꯏ ꯑꯃꯅ ꯏꯃꯥꯈꯣꯏꯅ ꯍꯥꯞꯂꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯃ ꯁꯥꯕꯤꯔꯣ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯁꯤꯗ ꯇꯧꯒꯦ ꯍꯥꯏꯗꯅ ꯁꯦꯜꯗꯣ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯇꯨꯡꯁꯤꯜꯂꯛꯏꯅꯤ ꯏꯖꯠ ꯑꯃꯗ ꯅꯆꯥꯏꯁꯨ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯁꯦꯜꯁꯦ ꯏꯃꯥ ꯂꯧꯔꯣꯏꯀꯣ ꯅꯪ ꯑꯗꯨꯝ ꯄꯨꯖꯈꯣꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ ꯁꯤꯗ ꯑꯋꯥꯠꯄ ꯇꯪꯈꯥꯏꯗꯣ ꯍꯥꯞꯂꯒ ꯁꯥꯎ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯤ ꯏꯃꯥ ꯅꯆꯥꯏꯅ ꯁꯤ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯒꯨꯝꯁꯦ ꯁꯤ ꯄꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜꯗꯨ ꯃꯃꯥꯗ ꯅꯝꯗꯅ ꯄꯤ ꯂꯩ ꯃꯍꯜ ꯃꯗꯨꯕꯨ ꯂꯧꯍꯧꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯃꯍꯥꯛ ꯍꯣꯠꯅꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯅꯝꯗꯅ ꯄꯤꯔꯝꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤꯗꯤ ꯁꯣꯏꯕ ꯌꯥꯔꯣই ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯀꯦꯔꯥ ꯂꯥꯛꯑꯣꯏꯔꯥ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯔꯤꯛꯇꯨ ꯄꯨꯔꯒ ꯉꯟꯇꯥꯅ ꯍꯟꯈꯤꯅꯤ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯝꯂꯒ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯈꯩ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯦꯜꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯅꯆꯥ ꯌꯥꯏꯃꯗꯨꯅ ꯂꯥꯛꯑꯝꯃꯤꯗꯣ ꯑꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯈꯣꯏ ꯄꯥꯕꯣ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯈꯣꯏꯕꯣ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯕꯅꯤ ꯃꯤꯒꯤ ꯁꯦꯜ ꯂꯥꯈꯥ ꯑꯃ ꯇꯣꯜꯂꯕꯁꯨ ꯃꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯕ ꯍꯧꯅꯗꯦ ꯃꯈꯣꯏꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯔꯗ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯇꯧꯕꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯄꯤꯅꯕ ꯏꯪꯈꯣꯜ ꯌꯣꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯞ ꯃꯥꯟꯅꯕ ꯀꯔꯤꯅꯣꯃ ꯍꯥꯞꯀꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯩꯗꯀꯣ ꯏꯆꯥꯁꯤꯡꯅ ꯄꯥꯝꯕꯈꯩ ꯇꯧꯒꯅꯤ ꯃꯄꯥ ꯍꯥꯏꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯑꯁ ꯃꯈꯣꯏ ꯄꯥꯕꯨꯡ ꯈꯤꯇꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯋꯥ ꯉꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯍꯥꯏ ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯍꯦꯛ ꯆꯥꯛꯀꯧꯔꯣꯏꯀꯣ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ ꯀꯔꯝꯕ ꯃꯄꯥꯅꯣ ꯅꯪꯕꯣ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯤꯜꯗꯨꯗ ꯇꯞꯂꯞ ꯍꯥꯏꯖꯩ ꯏꯆꯥꯎ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯈꯨꯗꯣꯜꯄꯣꯠ ꯑꯍꯨꯝ ꯆꯩꯔꯛꯁꯤꯗ ꯑꯩꯒꯤ ꯑꯅꯥꯕ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯅꯣꯡꯗꯝꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥꯁꯤꯡꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯋꯥꯡꯂꯦꯝꯕ ꯃꯈꯨꯠꯇ ꯌꯨꯕꯤ ꯑꯃ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯊꯥꯁꯅꯥꯅ ꯀꯗꯥꯏꯗꯒꯤ ꯌꯨꯕꯤꯅꯣ ꯇꯧꯕꯤꯔꯛꯂꯤꯕꯗꯨꯅ ꯀꯩꯊꯦꯜꯗ ꯃꯌꯥꯝ ꯌꯣꯜꯂꯝꯃꯤ ꯂꯩꯔꯛꯏꯅꯤ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ ꯍꯥꯏꯕ ꯍꯩꯃꯥ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎꯈꯣꯝꯕꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤꯅꯦꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯑꯍꯨꯝꯗꯨꯝ ꯂꯩꯈꯤ ꯀꯅꯥ ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯤꯒꯦ ꯅꯣꯏꯅ ꯃꯥ ꯆꯥꯛꯀꯧꯕ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯥꯎꯅꯤꯡꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯈꯣꯟꯗꯥꯁꯤꯗ ꯋꯥꯡꯂꯦꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯪ ꯆꯠꯅꯕꯅꯤ ꯂꯩꯔꯛꯏꯁꯦ ꯍꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯀꯔꯤꯒꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯤꯗ꯭ꯔꯦ ꯄꯥꯎꯗꯤ ꯍꯥꯏꯕ ꯂꯥꯛꯇꯅ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦ ꯑꯩꯕꯣ ꯍꯩꯃꯥ ꯑꯁꯦꯡꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯗꯣ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯣ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯑꯔꯣꯏ ꯈꯪꯉꯦ ꯑꯩ
ꯑꯗꯨꯅ ꯆꯠꯂꯨꯔꯦ ꯑꯩ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯂꯥꯛꯈ꯭ꯔꯦꯅ ꯈꯜꯂꯤ ꯅꯪꯅ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕꯗꯨꯗ ꯍꯣ ꯑꯩꯅ ꯄꯟꯈꯤꯕꯗꯨꯅꯅꯦ ꯏꯅꯥꯎꯈꯣꯏꯒꯤ ꯃꯤꯒꯤꯗꯤ ꯊꯥꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯀꯥꯟꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯅ ꯅꯨꯃꯤꯠ 4-5ꯗ ꯉꯥꯏꯁꯤꯜꯂꯛꯇꯕꯁꯤ ꯐꯥꯎꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ ꯖꯥꯠꯂꯣ ꯌꯥꯎꯔꯝꯂꯣꯏ ꯀꯩꯁꯨ ꯅꯥꯔꯕꯁꯨ ꯃꯈꯣꯏꯅꯤ ꯄꯨꯂꯞꯇꯤ ꯅꯥꯔꯝꯃꯣꯏꯗꯅ ꯅꯪꯅ ꯈꯪꯈꯤꯕꯁꯤꯅꯀꯣ ꯆꯥꯛꯀꯧꯕ ꯑꯝꯇ ꯆꯠꯂꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯗ ꯅꯥꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟꯅ ꯐꯤ ꯐꯅꯦꯛꯀ ꯂꯩꯁꯤꯟꯈ꯭ꯔꯕꯗꯣ ꯍꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯎꯄꯨ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝ ꯇꯥꯕꯅꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯂꯥꯛꯆꯔꯁꯅꯤ ꯅꯪꯅ ꯍꯦꯟꯅ ꯍꯦꯛꯇ ꯈꯟꯖꯤꯜꯂꯤ ꯑꯗꯨꯒꯤ ꯁꯔꯨꯛꯁꯤ ꯌꯨꯕꯤꯁꯤ ꯄꯨꯁꯤꯜꯂꯣ ꯑꯁ ꯌꯨꯕꯤ ꯀꯥꯏꯅ ꯌꯨꯕꯤꯁꯤ ꯎꯔꯒꯅꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯂꯥꯛꯇ ꯂꯪꯈꯤꯅꯤꯀꯣ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯇꯥꯝꯅꯤ ꯁꯤ ꯇꯥꯛꯂꯧꯗꯨꯅ ꯑꯩꯅꯕꯨ ꯅꯤꯡꯖꯕ ꯑꯝꯇ ꯊꯨꯡꯂꯣꯏꯗꯕꯅꯤ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯗ ꯗꯈꯤꯅꯥꯗꯣ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯥꯞꯐꯟꯒꯦ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯦꯕ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯗ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯍꯣ ꯗꯈꯤꯅꯥ ꯑꯆꯧꯕ ꯑꯃ ꯍꯥꯞꯐꯟꯒꯦ ꯇꯧꯕ ꯅꯪ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯀꯩꯅꯣ ꯆꯩ ꯂꯥꯛꯀꯅꯤꯕꯨ ꯀꯩꯅꯣ ꯆꯩ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤꯅꯦ ꯐꯨꯔꯛꯇꯣꯏꯕ ꯀꯩꯒꯤ ꯀꯩꯗꯧꯕꯩ ꯑꯩꯕꯨ ꯐꯨꯗꯣꯏꯕ ꯅꯪ ꯗꯈꯤꯅꯥ ꯑꯆꯧꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯄꯥꯝꯃꯤꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯁꯥꯊꯤꯅ ꯄꯥꯝꯃꯤ ꯑꯗꯨꯇꯕꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯄꯪꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯗꯈꯤꯅꯥ ꯆꯥꯎꯅ ꯇꯝꯂꯛꯄ ꯀꯥꯏꯁꯦ ꯑꯩꯇꯒꯤ ꯅꯠꯇꯅ ꯅꯪꯒꯤꯁꯨ ꯀꯥꯟꯅꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯀꯔꯤꯁꯨ ꯅꯪ ꯋꯥꯈꯜ ꯈꯟꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯕ꯭ꯔꯕ ꯗꯈꯤꯅꯥ ꯑꯆꯧꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯩꯕꯨ ꯂꯤꯆꯩ ꯑꯆꯧꯕ ꯑꯃꯅ ꯅꯌꯥꯡꯂꯦꯟꯗꯨ ꯁꯥꯟꯊꯔꯛꯀꯅꯤꯀꯣ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯣꯜꯂꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯤ ꯅꯤꯡꯉꯣꯜꯁꯤꯅ ꯑꯩꯈꯣꯏ 3 ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯅꯁꯨ ꯍꯥꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯠꯇꯦ ꯁꯦꯜꯒꯤ ꯃꯊꯥ ꯀꯌꯥꯝꯅꯣꯕ ꯃꯣꯏꯅ ꯁꯥꯗꯣꯏꯁꯦ ꯁꯤ ꯅꯈꯣꯏ ꯈꯟꯗ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯃꯗꯨ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄꯅꯤ ꯁꯤꯗꯗꯤ ꯃꯈꯣꯏꯁꯨ ꯉꯝꯅꯕ ꯀꯔꯤꯅꯣ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯥꯏꯕꯗꯣ ꯍꯥꯞꯄ ꯇꯥꯏꯗꯅ ꯃꯤ ꯑꯇꯩꯒꯤ ꯆꯥꯎꯅ ꯍꯥꯞꯅꯔꯁꯨ ꯅꯪꯒꯤꯗꯤ ꯍꯥꯞꯄ ꯌꯥꯔꯣꯏ ꯅꯪꯅꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯤꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤꯅ ꯍꯥꯏꯅ ꯇꯝꯂꯛꯄꯗꯣ ꯃꯗꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯦꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯝꯍꯦꯟ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯕꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯒꯅꯤ ꯍꯣ ꯃꯈꯣꯏꯗꯣ ꯑꯩꯒꯤ ꯏꯃꯥꯅꯦ ꯑꯩꯒꯤ ꯏꯄꯥꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯧꯔꯤ ꯑꯆꯧꯕ ꯑꯃ ꯍꯥꯏꯗꯧꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯏꯖꯠ ꯂꯩꯇꯅ ꯍꯤꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯂꯝꯍꯦꯟꯒꯅꯨ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪ ꯌꯥꯒꯗꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯤꯡꯉꯣꯜ ꯈꯔꯅꯗꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯆꯥꯛꯀꯧꯕꯤꯕ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯗꯨꯒ ꯌꯥꯏꯇꯣꯡ ꯈꯥꯝꯗꯣꯡꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯇꯥꯍꯤꯗꯥꯅꯔꯤ ꯀꯅꯥ ꯑꯃꯒꯤꯅ ꯍꯔꯥꯎꯕ ꯀꯅꯥ ꯑꯃꯒꯤꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯕꯨꯗꯤ ꯀꯅꯥꯅꯁꯨ ꯍꯛꯆꯤꯟꯅ ꯈꯟꯅꯔꯨꯗꯦ ꯃꯃꯥ ꯃꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯁꯤꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯦꯛꯇ ꯃꯥꯡꯊꯥꯅ ꯍꯥꯏꯅꯔꯤ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯅ ꯂꯥꯛꯄꯗ ꯀꯌꯥꯗꯤ ꯋꯥꯈꯜ ꯋꯥꯖꯔꯤꯕ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯃꯒ ꯋꯥꯈꯜ ꯇꯤꯟꯅꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯏꯇꯤꯟꯐꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯝꯂꯒ ꯍꯥꯏꯔꯝꯃꯤ ꯑꯩ ꯆꯠꯂꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯊꯤꯔꯒ ꯊꯅꯝꯂꯕꯅꯤ ꯆꯥꯕꯤꯔꯝꯃꯨ ꯏꯁꯤꯡꯅ ꯃꯈꯥꯗ ꯂꯩꯍꯧꯕꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯜꯒꯤꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯏꯃꯒꯤꯗ ꯆꯪꯗꯨꯅ ꯍꯥꯏꯔꯦ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯄ ꯅꯠꯇꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯆꯠꯄꯅꯤ ꯉꯥꯏꯍꯥꯛꯁꯨ ꯂꯩꯊꯣꯛꯄꯗ ꯃꯇꯝꯁꯨ ꯌꯧꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤꯒꯤꯗ ꯑꯃꯨꯛ ꯆꯠꯂꯤ ꯂꯩꯁꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯐꯅꯦꯛ ꯈꯔꯗꯨ ꯂꯧꯁꯤꯜꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯥ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯃꯥ ꯂꯥꯛꯄ ꯎꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯑꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯗꯕꯒꯨm ꯇꯧꯏ ꯂꯩꯃꯍꯜ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤꯌꯥ ꯏꯃꯥꯅꯦ ꯏꯆꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯃꯪꯒꯣꯜꯗ ꯐꯝꯁꯦ ꯐꯝꯊꯗꯨꯅ ꯅꯠꯇꯦ ꯏꯆꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯐꯩ ꯅꯍꯥꯟꯒꯅꯨꯀꯣ ꯏꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯅꯆꯦ ꯑꯅꯤꯒꯤꯗꯁꯨ ꯌꯧꯔꯨꯔꯦ
ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡꯇ ꯉꯥꯏꯔꯝꯂꯅꯤ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯏꯃꯥꯈꯣꯏꯕꯨ? ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ. ꯁꯥꯎꯅꯨ. ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯛꯂꯕꯁꯤꯗꯤ ꯁꯤ ꯉꯟꯇꯥꯅꯅꯦ ꯂꯥꯛꯑꯣ. ꯅꯠꯇꯦ, ꯏꯆꯥ ꯇꯣꯝꯕꯤꯒꯤꯕꯨ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕꯅꯣ? ꯍꯥꯞꯍꯟꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯗ ꯑꯩꯒꯤꯗꯤ. ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯀꯔꯤ ꯍꯥꯞꯍꯟꯅꯤꯡꯕ? ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯅꯤ ꯏꯃꯥ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯋꯥꯡꯈꯩ ꯐꯤ 2 ꯁꯨꯈꯤꯗꯦ. ꯋꯥꯡꯈꯩ ꯐꯤ ꯑꯃꯒ ꯈ꯭ꯋꯥꯡꯗ ꯁꯥꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃꯒ ꯍꯥꯞꯄꯤ. ꯐꯤꯒ ꯐꯅꯦꯛꯀ ꯍꯥꯏꯕ. ꯁꯤ ꯑꯅꯤꯁꯦ ꯑꯩꯒꯤꯗꯤ ꯍꯥꯞꯄꯤꯔꯣꯌꯥꯔꯦ. ꯅꯪꯕꯨ ꯑꯃꯈꯛꯇ ꯍꯥꯞꯄ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯀꯩꯅꯣ ꯏꯃꯥ, ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ. ꯁꯤ ꯐꯥꯎꯕ ꯏꯃꯥꯈꯣꯏꯕꯨ ꯍꯥꯞꯄ ꯉꯝꯂꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯅꯆꯦ ꯑꯅꯤ ꯑꯃꯁꯨ ꯂꯩꯕꯁꯤꯗ. ꯃꯈꯣꯏ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯒꯤꯗꯤ ꯃꯃꯜ ꯑꯇꯥꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯔꯝꯒꯅꯤꯅꯦ. ꯑꯩꯒꯤꯗꯤ ꯑꯅꯤꯁꯦ ꯁꯣꯏꯕ ꯌꯥꯔꯣꯏ. ꯏꯃꯥꯈꯣꯏꯅ ꯑꯩꯅ ꯍꯥꯏꯔꯤ ꯐꯤ ꯐꯅꯦꯛꯁꯦ ꯆꯥꯛꯀꯧꯕꯒꯤ ꯍꯥꯞꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏ. ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯂꯩꯃꯍꯜ. ꯃꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ, ꯇꯞꯅ ꯍꯥꯏ. ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯔꯒꯦ. ꯌꯦꯡꯉꯣꯏ, ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯅꯪꯁꯨ ꯉꯟꯇꯥꯅ ꯂꯥꯛꯑꯣ. ꯅꯆꯦ ꯑꯅꯤꯕꯨꯁꯨ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯝꯂꯕꯅꯤ. ꯍꯣꯏ ꯏꯃꯥ. ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ. ꯋꯥꯈꯜ ꯀꯌా ꯈꯟꯅ ꯈꯟꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯦ. ꯃꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯔꯦ. ꯁꯦꯠꯂꯤꯕ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯈꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ. ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯏ. ꯂꯥꯡꯇꯛꯅꯅ ꯍꯪꯏ. ꯃꯃꯥ, ꯀꯩꯗꯧꯔꯦ ꯎꯡꯂꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒ ꯀꯔꯤꯒꯤ ꯎꯡꯂꯤꯕ? ꯅꯠꯇꯦ, ꯅꯆꯥꯁꯤꯡꯅ ꯀꯔꯤ ꯍꯥꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ? ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯌꯦꯡꯂꯒ, ꯑꯩꯈꯣꯏ ꯄꯥꯕꯨ, ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤ ꯃꯆꯦꯠ ꯑꯃꯔ ꯀꯩꯅꯣ ꯌꯣꯟꯊꯣꯛꯂꯁꯤꯗ. ꯃꯃꯥ, ꯑꯁꯨꯛ ꯃꯊꯥ ꯁꯥꯗꯣꯏ ꯁꯔꯨꯛ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯑꯣꯏꯅ ꯊꯨꯡꯍꯟꯕꯅ ꯐꯔꯅꯤ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯆꯥꯁꯤꯡꯅ ꯀꯔꯤ ꯍꯥꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅꯨꯡ ꯇꯥꯌꯨ ꯀꯩꯗꯧꯒꯦ? ꯍꯥꯏꯕ ꯇꯥꯏ. ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯅꯥꯅꯞꯄꯤ ꯑꯃ ꯍꯥꯞꯄꯨ ꯍꯥꯏꯔꯤ. ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯨ ꯍꯥꯏꯔꯤ. ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯋꯥꯡꯈꯩ ꯐꯤꯒ ꯐꯤꯒꯦ ꯐꯅꯦꯛꯀ ꯍꯥꯞꯄꯨ ꯍꯥꯏꯔꯤ. ꯑꯗꯨ ꯈꯛꯇꯔ ꯍꯥꯏꯔꯛꯂꯤꯕꯁꯦ? ꯁꯦꯜ ꯈꯔꯅ ꯁꯤꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤ. ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏ ꯄꯥꯕꯨ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯃꯈꯣꯏ ꯄꯥꯕꯨ. ꯆꯥꯎꯔꯦꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯋꯥꯈꯜ ꯈꯜꯂꯤ. ꯐꯃꯨꯡꯗ ꯍꯤꯞꯅ ꯈꯟꯕ ꯋꯥꯈꯜ ꯑꯣꯏꯕꯅ ꯊꯕꯛ ꯑꯣꯏꯅ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯏ. ꯑꯍꯥꯟꯕ ꯌꯦꯡꯈꯣꯡ ꯑꯗꯨꯗꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯌꯥꯍꯧꯅꯗꯨꯅ ꯃꯀꯦ ꯁꯦꯝꯕꯅ ꯁꯦꯝꯕ, ꯑꯃ ꯇꯧꯕꯅ ꯇꯧꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯈ꯭ꯔꯦ. ꯂꯩꯖꯕꯤ ꯊꯥꯅꯀꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯃꯄꯥꯝ ꯂꯝꯗ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯦ. ꯑꯌꯨꯛꯅꯤ. ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯤꯔꯛꯂꯦ. ꯀꯗꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯣ ꯃꯗꯨꯕꯨ? ꯉꯔꯥꯡꯇꯅꯤ ꯍꯧꯒꯠꯇꯨꯅ ꯈꯔ ꯆꯠꯄ ꯉꯝꯕ. ꯃꯈꯣꯏ ꯄꯥꯕꯨꯡ! ꯃꯈꯣꯏ ꯄꯥꯕꯨꯡ! ꯀꯗꯥꯏꯗ ꯂꯩꯕꯤꯒꯦ? ꯇꯥꯔꯕꯣ? ꯅꯥꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ. ꯑꯃꯨꯛ ꯀꯗꯣꯝꯗ ꯆꯠꯄꯤꯔꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡ! ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ. ꯂꯩꯕ ꯎꯗꯦ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ. ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ. ꯏꯆꯥꯁꯤꯡꯗꯤ ꯂꯥꯛꯄꯨ ꯂꯥꯛꯅꯔꯝꯂꯅꯤ. ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯥꯡꯈꯠꯇ꯭ꯔꯕꯗꯤ? ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯏ. ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯕꯅꯤꯅ ꯂꯩꯕ ꯂꯩꯇꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯊꯣꯡꯗꯕ ꯌꯥꯗꯕꯅꯤꯅ ꯊꯣꯡꯂꯦ. ꯈꯪꯅꯤꯡꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯥꯏꯔꯛꯈꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯄꯤꯁꯛꯅ. ꯂꯩꯃꯍꯜ, ꯅꯪꯅ ꯂꯧꯔꯤꯕ ꯁꯦꯜꯁꯦ ꯌꯥꯝ ꯊꯨꯅꯗꯤ ꯁꯤꯡꯂꯧꯀꯣ. ꯅꯪꯅ ꯅꯆꯥꯁꯤꯡꯒꯤ ꯆꯥꯛꯀꯧꯕꯗ ꯁꯦꯜ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ. ꯑꯩꯗꯤꯅꯦ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯦꯜ ꯊꯧꯅꯕꯁꯦ ꯀꯌꯥꯗꯤ ꯍꯩꯅꯗꯦ. ꯅꯪ ꯃꯁꯤ ꯈꯪꯉꯨꯀꯣ. ꯂꯩꯇꯕꯅ ꯂꯩꯃꯍꯜ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯈꯤꯕꯅꯤ. ꯃꯤꯒꯤ ꯃꯔꯜ ꯄꯨꯅꯤꯡꯕ ꯂꯧꯅꯤꯡꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯪꯂꯦ. ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯅꯥꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ. ꯄꯨꯡꯐꯁꯨ ꯐꯕ ꯅꯠꯇꯦ. ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯅꯤ. ꯆꯥꯏꯊꯔꯒꯦꯔꯥ? ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯨꯔꯣ? ꯍꯣꯏ ꯈꯔ ꯍꯦꯛ ꯁꯥꯍꯜꯂꯨ. ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯏꯁꯤꯡ ꯈꯔ ꯁꯥꯍꯟꯅꯕ ꯍꯣꯠꯅꯩ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯃꯆꯥ ꯅꯤꯉꯣꯜ 3ꯗꯨ ꯃꯊꯪ ꯊꯨꯡꯂꯛꯏ. ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ.
ꯂꯩꯖꯕꯤ ꯊꯥꯅ ꯀꯦꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯅꯤ ꯂꯩ ꯃꯍꯜꯅ ꯅꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯉꯣ ꯃꯣꯠꯀꯅꯤ ꯁꯤꯗ ꯐꯅꯦꯛ ꯂꯩꯔꯦ ꯂꯣꯏꯅ ꯍꯣꯡꯅꯩ ꯃꯦꯂꯩꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯃꯥ ꯉꯥ ꯑꯃ ꯊꯣꯡꯂꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯔꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯑꯃꯅꯤ ꯁꯤꯇꯅꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯃꯁꯤꯗ ꯂꯩꯁꯅꯥꯅ ꯍꯥꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯂꯩꯃꯍꯜ ꯈꯨꯝꯕ ꯉꯝꯗꯦ ꯊꯥꯁꯅꯥꯅ ꯂꯩꯁꯅꯥꯗ ꯅꯪꯗꯤ ꯏꯃꯥꯗ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯈ꯭ꯔꯤꯕ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯋꯥꯡꯈꯩ ꯐꯤ ꯑꯃꯒ ꯐꯤꯒꯦ ꯐꯅꯦꯛ ꯑꯃꯒ ꯍꯥꯞꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯏꯆꯦꯍꯜꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯩꯒꯤꯗꯤ ꯅꯥꯅꯞꯄꯤ ꯃꯁꯥꯎ ꯍꯥꯏꯈꯤꯕꯅꯤ ꯃꯦꯂꯩꯌꯥ ꯅꯪꯒꯤꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯈꯔ ꯆꯥꯎꯕ ꯑꯃ ꯁꯥꯕꯤꯌꯣꯗꯅ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯑꯩꯒꯤꯗꯨ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯍꯧꯖꯤꯛꯇ ꯌꯦꯡꯂꯒꯦ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯃꯍꯜ ꯈꯨꯝꯗꯦ ꯇꯁꯦꯡꯅ ꯈꯨꯝꯕ ꯉꯝꯗꯦ ꯃꯆꯥꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯀꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯊꯥꯁꯅꯥꯅ ꯍꯥꯏꯐꯦꯠꯇꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥ ꯌꯥꯝꯅ ꯄꯥꯁꯤꯜꯂꯝꯃꯒꯨꯝ ꯇꯧꯏ ꯎꯗꯕ ꯀꯨꯏꯕꯅꯔ ꯈꯪꯗꯦ ꯄꯥꯕꯨꯡ ꯍꯛꯆꯥꯡꯒ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯍꯥ ꯏꯄꯥꯕꯣ ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯅ ꯂꯩꯃꯍꯜꯅ ꯁꯥꯔ ꯁꯥꯔ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯅꯔꯣ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯦ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯗꯨꯃꯗꯤ ꯂꯣꯏꯅ ꯍꯥꯎꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯑꯍꯨꯝꯅ ꯄꯦꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯥꯛꯄꯗ ꯀꯔꯤꯕꯨ ꯑꯣꯏꯗꯧꯔꯤꯕ ꯂꯩꯃꯍꯜ ꯃꯊꯃꯣꯏꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯆꯥ ꯑꯍꯨꯝꯅ ꯃꯉꯣꯟꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯞꯇꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯔꯦ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯐꯝꯕꯤꯔꯣ ꯏꯆꯥꯁꯤꯡꯒꯤꯗ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯂꯒꯦ ꯅꯈꯣꯏꯁꯨ ꯁꯤꯗ ꯄꯔꯦꯡ ꯐꯝꯂꯣ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯝꯂꯦ ꯂꯩꯃꯍꯜ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯑꯃꯗꯤ ꯃꯁꯨ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯗꯨꯅ ꯊꯝꯖꯕꯗꯨ ꯈꯨꯗꯣꯜ ꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯂꯦ ꯐꯤꯅꯤ ꯃꯗꯨ ꯎꯕꯗ ꯊꯥꯁꯅꯥꯅ ꯍꯥꯏ ꯐꯤꯅꯤꯅ ꯑꯩꯈꯣꯏ ꯂꯩꯁꯅꯥꯒꯤ ꯐꯤ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯔꯣ ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦꯍꯦ ꯑꯩꯒꯤꯗꯤ ꯋꯥꯡꯈꯩ ꯐꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯣꯏꯔꯝꯅꯤꯗ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯐꯤ ꯍꯥꯏꯈꯤꯗꯦꯕ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯗꯨꯅ ꯅꯆꯥꯁꯤꯡꯗ ꯄꯤꯔꯣ ꯋꯥꯍꯩꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯉꯛꯅ ꯌꯦꯡꯉꯤ ꯆꯥꯎꯔꯦꯜꯅ ꯐꯤ ꯑꯍꯨꯝꯗ ꯑꯃꯃꯝ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗ ꯄꯤ ꯃꯦꯂꯩꯅ ꯀꯩꯅꯣ ꯄꯥꯕꯨꯡ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯕꯨ ꯀꯩꯅꯣꯕ ꯐꯤ ꯃꯇꯠ ꯑꯁꯤꯔꯣ ꯍꯥꯞꯄꯤꯁꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯊꯥꯁꯅꯥꯅ ꯍꯦꯔꯥ ꯏꯃꯥ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯔꯤꯒꯦ ꯁꯅꯥ ꯍꯥꯞꯂꯝꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯑꯒ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯁ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯈꯤ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯃꯍꯜ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ ꯃꯆꯥꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯅꯤ ꯇꯞꯅ ꯍꯥꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯁꯥꯎꯔꯅꯨ ꯍꯟꯗꯛꯀꯤꯗꯤ ꯅꯈꯣꯏ ꯁꯥꯎꯔꯅꯨ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯏꯆꯥꯁꯤꯡꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯁꯣꯏꯗꯅ ꯍꯥꯞꯅꯒꯦ ꯂꯩꯁꯅꯥꯅ ꯍꯦꯔꯥ ꯏꯃꯥ ꯁꯤꯗ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯁ ꯈꯣꯏꯗꯧꯁꯤ ꯕ꯭ꯔꯤ ꯕ꯭ꯔꯤ ꯁꯥꯎꯒꯠꯂꯤꯗ ꯀꯔꯤꯅꯨꯡꯒꯤ ꯑꯩꯒꯤ ꯆꯥꯛꯀꯧꯕ ꯂꯥꯛꯆꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩꯗ ꯆꯠꯆꯧꯔꯒꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯁꯥꯎꯈ꯭ꯔꯦ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗ ꯆꯥꯎꯔꯦꯜꯅ ꯏꯆꯥꯁꯥ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯆꯥꯁꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯞ ꯂꯦꯞꯄꯤ ꯆꯥꯎꯔꯦꯜꯅ ꯉꯥꯏꯈꯣ ꯏꯆꯥꯁꯤꯡ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯃꯍꯥꯛꯅ ꯐꯤ ꯑꯃꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯁꯦꯜ ꯃꯄꯨꯟ ꯑꯍꯨꯝꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯂꯦ ꯃꯗꯨꯕꯨ ꯎꯕꯗ ꯂꯩꯃꯍꯜ ꯉꯛꯄꯅ ꯂꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯎꯔꯦꯜ ꯈꯨꯝꯗꯦ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯁꯤꯅꯤ ꯏꯆꯥ ꯑꯍꯜꯒꯤ ꯁꯤꯅꯤ ꯏꯆꯥ ꯌꯥꯏꯃꯒꯤ ꯄꯥꯒꯦ ꯇꯣꯝꯕꯤ ꯁꯤꯅꯤ ꯏꯆꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯜꯅꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯄꯗ ꯁꯥꯎꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁ꯭ꯋꯥꯏ ꯐꯈ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯤꯒꯤ ꯄꯤꯔꯕ꯭ꯔꯥ ꯄꯥꯕꯨꯡ ꯁꯤꯁꯦ ꯄꯤꯔꯕꯅꯤ ꯏꯆꯥ ꯑꯍꯨꯝꯒꯤ ꯄꯥꯕꯨꯡꯅ ꯄꯤꯔꯕꯅꯤ ꯅꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯂꯧ ꯅꯈꯣꯏꯒꯤ ꯁꯅꯥ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜꯗꯤ ꯄꯥꯕꯨꯡꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯣꯏꯁꯨ ꯌꯥꯏꯗ ꯄꯥꯕꯨꯡ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯏꯆꯦ ꯁꯦꯜꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ ꯐꯩꯌꯦ ꯁꯤꯅ ꯐꯔꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯁꯦꯜ ꯃꯄꯨꯟ ꯑꯃ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯍꯥꯞꯄꯛꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯟꯗꯣꯛꯎꯔꯒꯦ ꯑꯩꯁꯨ ꯁꯟꯗꯣꯛꯇꯣꯏꯅꯦ ꯂꯩꯃꯍꯜꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ
Saurel mamittuna magi nupida tapna yenglaga masa ahumda yengduna asum hairei ngasi ipana nakhoi ahumda ningol sakobagi dakhina oina tamlaribado nakhoi yengkhol sarukni wafam asida ngakna yenglai isa ningol nakhoi ahumgi saruk chap manana ipana yenabirabani ngasi haiba numit asidagi ingkhol asi mi oikrabani isa sa ngasi haiba numit asida isa singna mafam asida khongul tarakpa aroiba oirabani aduga namaga igasu mafam asida amuk hana khongul tararoi hausikti yumfam asi aikhoigi oitre nakhoi su natre mi gi oikre makhoi pabo karino haibiribaduba karigino asumna toramniba mama kapkan nacha ahumgi ningba thungjarabasidi isa ahumna harauna nokpu ai pele isa sa nakhoi nungaina layuko leimhal nang sunapot na sei loisilo numit tadringaida aikoi su yumfam asi thadoktuna satkrasi ngasimuk satkrani haidana hairamlabani makhoi papo leimhal kapsari ningol ahumdo mama mapa anigi matau makoina tauramli matau adu ubada thamoi kaire mitta pirang loina ihori thasnana papo nacha lankre ma karigino asumna tauramli ba nungsiraba yumase kaina bangam yumase ima pabungna thadoktuna chatme yaro nacha sela se pamdre ma nacha lale melei su haizari nacha aikhoigi athenbu wakhal amana ima pabunganina manglana maga loinana sajakhiba yumasiga kainahanba nacha ngamloi nacha laliba siasi manto pikro pabo nacha khoi ahen bamta pamsachri haiduna kapsai lisnana mapagi manakta sangsimduna pabungna sumna tawriba karigino nacha aikhoigi khoirina phumta phamasiga kaina bangam ima pabungbu yumasida punsi poloi phawba leihaningi ima abangba nacha aikhoibu amukta nakpiyo ima pabungbu amukhana nacha aikhoina wahalaroi aikoi ahenba nakhina pamdre senpham siandokpiko khose migi oikiba yaroi asumna wakhal taraktuna kaptuna senpham sing adu mapada amuk handokpiko haina piri aduga hai ima pabungna kum amagini haiduna nacha ningol aikoi ahumgi tambiriba khudolse nacha aikoina latnadana lausilage masidagi hena mamal yamba khudolpa masigi taiba palda ani shuna leiraroi ima nacha aikoina lankiba ngakpiyo ko haiduna makok nonduna mama mapa anibu thamoi sengna khurumjai macha ahumgi wakhal taw matawaduda ima pele nakok phawba siktana yumgi matik sabi yumburen bi ma oiduna nungaina palu ko isa sa ima chawrelna ipana su thaujan birabani isa singdi wata padana nungaina lei isa singi damakta solabasu namana pai khoi leiri olak pasegi ningol sakobadadi isa singna pama pumnamak napa aina khudol put oina tamba ngamge ko phabo asumna ningol ahummak wakhal taduna mama mapana tamlakliba khudol aduna khwairigi mamal yambani haina khanduna madubu puduna mapam lamdam thadoktuna sakri masa ahumgi maikaibu mangol masi adu leptuna mama mapa oiba makhoi anina yengduna lehauramni